Mayambu Kurumzari, State Health Society, National Health Mission Manipur ki sponsor Makata, Paring Naina Chathazara Kliba Tokso Asida, Ay Momoka Salamna, Mayambu Taramna Okchari, Nasi Tokso Asida Puzara Kliba topic Asina, Saans campaign, Social Awareness and Action to Neutralize Pneumonia Successfully Haiba, Hiramasiki Matangani, Venina Ngasi, Equiki Studio da, Langsin Dunalai Biriba expert Asina, Dr. Ayam Sylvia Devi, State Nodal Officer, State Health Society, National Health Mission, Manipuri, Dr. Buhan Bamakta Taram Nokshari. Kurumzari. Dr. Ngasi Aquin Lokochari, topic Shigadum, Marilena and Habiti, Sans campaign, Sekarino, Adokariki, the Makta Pantopano, Mike Pandam, Sekarino, Habido, Ahan with the Kangsahoke. Itamsege, Akogi Sans campaign, Haribase, social awareness and action to neutralize pneumonia successfully, having my full form seko. Hariba campaign as a pneumonia laina seko, angang 0 to 5 years sida akogi naba amadi sibagi changse manasu yamna ID yam wangna lay haitare pneumonia namaram oiraga topose aduna koina 14.3% gumba akogi under 5 ta sibagi changsida 14.3% sidi pneumonia namaram oiraga thohalli ko maram asina koina Saans campaign se Pangthokchabani aduga hairiba kainosi thengnanabagi damakta akogi Ministry of Health and Family Welfare Government of India na November 2019 da hairiba program ase launch tobikibani Sans campaign se aduga ngasaigi na panjagiba angang naba pneumonia na maram oiraga naba amadi leitabase sigi changse handhananaba gidamakta pangthokpa program ni aduga ngasaigi pneumonia se koina ingba matam winter months da yamba thokalli ko aduga khogi low socio economic condition laiba sugumba da yamba thokalli aduna khoina khogi November month sidagi haujaraga akogi February loiba phauba pangthoi chahi haibedi 2019 dagi haujaraga adubu handaki oina khoi Manipur gi di January gi 24 ta akoi Honorable Minister Health and Family Welfare Manipur na akoi gi launch tobikre Saans campaign se aduga khoina February gi 28 phauba khoi chathajagani Singwood Tha Mari Pangtopo program never program Adu Dr. Marakana Hangzani and pneumonia se Karino, Dugo Angangse, Jahika Yadene Kayabok, Siki pneumonia se Tingnapake, Simatang Hangzao. Akogi pneumonia haragadi koi lungs the infection taubanika infection taubase koina viral oibai bacterial oibai aduga fungal oiba oibai ko aduna commonly organisms si height panjaba taragadi streptococcus pneumoniae aduga haemophilus influenzae haibase sina ayamba thohalli ko adagidi amuk akoina akogi angang sing haitare ko maroina angang sing sida nauriba angang sing 0 to 5 years sida ne kogi koina focus tawjari se ko hairiba age group sida masagi oiba risk factor haitare ko khara sudum leitabanate angang se malnourished oiro ko adagidi congenital deformity gumba cleft lip cleft palate gumba leiba asugumba underweight oiba angang sing ko sugumba da su hena haidi chance wangi ko aduna khogi program sigi pandam khara thamjarabada khoi ngasai gi angang sing sida ina mangda su panjagre angang sing sida pneumonia ne naba amadi pneumonia ne maram oiraga leitabagi chance handahanna gi damaktani ko campaign se aduna akhogi pikliba angang sing sida akogi kai haitare na danaba ko adegidi nara akanda su akogi athuba matam da detect tobiraga matam jana koi treatment tobi horaga khudong thiba sidagi ngak thokpa aduna campaign sigi manung sida khoina tawjari se maruoina akogi communication campaign mayam da khoi khanghanba ko pneumonia se karino adegi pneumonia se nara kandidi kamain tawni kamaina ngak thokani kaina haiba ko sigi communication campaign sima tawjagani adegi di khoigi revised treatment protocol haina pneumonia se nara kanda angang sing sa khoina kamaina treatment pigani kaina haiba khoigi guideline ministry dagi pira aga ko sigi treatment protocol se uniform oina thamba haitare ko revise tawraba treatment protocol se adegi di mo khoina skill based capacity building haina
ꯑꯩꯈꯣꯏꯒꯤ ꯍꯦꯜꯊ ꯐꯦꯁꯤꯂꯤꯇꯤꯒꯤ ꯍꯦꯜꯊ ꯑꯩꯈꯣꯏꯒꯤ ꯍꯦꯜꯊ ꯋꯥꯔꯀꯔꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯍꯦꯜꯊ ꯀꯦꯌꯔ ꯄ꯭ꯔꯣꯚꯥꯏꯗꯔꯁꯤꯡ ꯀꯣ ꯁꯤꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯅꯤꯃꯣꯅꯤꯌꯥꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯗꯤ ꯀꯦꯝꯄꯦꯟꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯥꯏ ꯄꯟꯖꯈꯤꯕ ꯅꯤꯃꯣꯅꯤꯌꯥꯁꯤ ꯇꯧꯔꯒꯗꯤ ꯀꯔꯤ ꯀꯔꯤ ꯇ꯭ꯔꯤꯠꯃꯦꯟ ꯄꯤꯒꯅꯤ ꯀꯃꯥꯏꯅ ꯄ꯭ꯔꯤꯚꯦꯟ ꯇꯧꯒꯅꯤ ꯀꯃꯥꯏꯅ ꯄ꯭ꯔꯣꯇꯦꯛ ꯇꯧꯒꯅꯤ ꯀꯥꯏꯅ ꯍꯥꯏꯕꯁꯦ ꯁꯤ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯒ ꯀꯣ ꯈꯪꯍꯟꯖꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯦꯜꯊ ꯐꯦꯁꯤꯂꯤꯇꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯏꯀ꯭ꯋꯤꯞ ꯇꯧꯔꯒ ꯊꯝꯕ ꯅꯤꯃꯣꯅꯤꯌꯥ ꯀꯦꯁ ꯑꯃ ꯂꯥꯛꯑꯒꯗꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯀꯥꯏꯅ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯑꯋꯦꯔꯅꯦꯁꯁꯤꯗ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯅꯤꯡ ꯄꯤꯕ ꯃꯇꯝꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯟꯠꯂꯥꯏꯟ ꯋꯥꯔꯀꯔꯁꯤꯡꯁꯤꯗꯁꯨ ꯀꯃꯥꯏꯅ ꯗꯤꯇꯦꯛ ꯇꯧꯒꯅꯤ ꯀꯥꯏꯅ ꯍꯥꯏꯕ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯄꯦꯔꯦꯟꯁꯁꯤꯡꯁꯤꯗ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯂꯦꯚꯦꯜꯗ ꯑꯩꯈꯣꯏꯅ ꯄꯦꯔꯦꯟꯁꯁꯤꯡꯁꯤꯗ ꯑꯉꯥꯡꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯅ ꯅꯤꯃꯣꯅꯤꯌꯥ ꯆꯤꯡꯅꯕ ꯌꯥꯏ ꯑꯗꯒꯤ ꯁꯤꯒꯨꯝꯕ ꯗꯦꯟꯖꯔ ꯁꯥꯏꯟꯒꯨꯝꯕ ꯂꯩꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄ ꯀꯗꯥꯏꯗ ꯄꯨꯕ ꯈꯣꯠꯄ ꯍꯥꯏꯕꯒꯤ ꯁꯤꯒꯤ ꯑꯋꯦꯔꯅꯦꯁꯁꯦ ꯄꯤꯖꯕꯅꯤꯀꯣ ꯑꯗꯨꯒꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯒꯗꯤ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯈꯨꯗꯛꯇ ꯍꯥꯏꯗꯤ ꯅꯧꯔꯤꯉꯩꯗ ꯈꯪꯍꯧꯔꯒꯗꯤ ꯌꯥꯝꯅ ꯁꯤꯚꯤꯌꯔ ꯀꯦꯁ ꯁꯤꯚꯤꯌꯔ ꯅꯤꯃꯣꯅꯤꯌꯥꯗꯨ ꯇꯥꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯂꯥꯏꯅ ꯉꯥꯛꯊꯣꯛꯄ ꯂꯥꯏꯅ ꯉꯝꯍꯧꯅꯕ ꯍꯣꯏ ꯍꯣꯏ ꯇ꯭ꯔꯤꯠꯃꯦꯟ ꯄꯤꯔꯒꯀꯣ ꯐꯍꯟꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯀꯔꯤ ꯀꯔꯤ ꯇꯧꯔꯒ ꯀꯃꯥꯏꯅ ꯇꯧꯔꯒ ꯅꯤꯃꯣꯅꯤꯌꯥꯁꯦ ꯅꯥꯗꯅꯕ ꯍꯥꯏꯕꯗꯨꯒꯤꯁꯨ ꯑꯩꯈꯣꯏꯅ ꯑꯦꯋꯦꯔꯅꯦꯁ ꯄꯤꯖꯕ ꯑꯗꯣ ꯗꯣꯛꯇꯔ ꯑꯩꯈꯣꯏꯅ ꯈꯪꯖꯅꯤꯡꯉꯤꯁꯤꯅ ꯑꯃꯨꯛ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯅꯤꯃꯣꯅꯤꯌꯥꯁꯦ ꯁꯤꯁꯦ ꯑꯉꯥꯡꯁꯤꯡꯗ ꯅꯥꯍꯜꯂꯛꯄꯁꯦ ꯃꯥꯒꯤ ꯊꯣꯛꯍꯜꯂꯛꯄ ꯌꯥꯕꯒꯤ ꯀꯣꯖꯦꯁꯁꯦ ꯁꯤꯁꯤꯗꯤ ꯀꯩꯅꯒ ꯑꯣꯏꯕꯒꯦ ꯑꯗꯨꯒ ꯃꯥꯒꯤ ꯁꯥꯏꯟ ꯑꯦꯟ ꯁꯤꯝꯇꯝꯁꯤꯅ ꯀꯃꯥꯏꯅ ꯈꯪꯒꯗꯒꯦ ꯑꯗꯨꯁꯨ ꯍꯣꯏ ꯈꯪꯖꯕ ꯊꯝꯖꯒꯦ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯉꯁꯥꯏ ꯄꯟꯖꯈꯤꯕ ꯂꯪ ꯏꯟꯐꯦꯛꯁꯟꯅꯦ ꯍꯥꯏꯖꯈ꯭ꯔꯦꯀꯣ ꯂꯪ ꯏꯟꯐꯦꯛꯁꯟꯁꯦ ꯕꯦꯛꯇꯤꯔꯤꯌꯥꯅ ꯊꯣꯛꯍꯟꯕ ꯌꯥꯏ ꯚꯥꯏꯔꯦꯜ ꯊꯣꯛꯍꯟꯕ ꯌꯥꯏ ꯀꯣ ꯐꯪꯒꯜꯅ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯪꯁꯤꯗ ꯑꯦꯅꯥꯇꯣꯃꯤ ꯈꯤꯇꯪ ꯄꯟꯖꯔꯒꯦꯀꯣ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯣꯡꯀꯤꯌꯣꯜꯁ ꯂꯩꯕꯁꯤꯗ ꯃꯇꯣꯟꯁꯤꯗ ꯑꯩꯈꯣꯏꯅ ꯑꯦꯔ ꯁꯦꯛꯁ ꯍꯥꯏꯅ ꯑꯃ ꯂꯩꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯔꯒ ꯑꯜꯚꯤꯌꯣꯂꯥꯏ ꯍꯥꯏꯅꯁꯨ ꯈꯪꯅꯩꯀꯣ ꯁꯤꯒꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯐꯪꯁꯟꯁꯤꯅ ꯀꯣ ꯐꯪꯁꯟꯁꯤ ꯈꯤꯇꯪ ꯄꯟꯖꯒꯦ ꯐꯪꯁꯟꯁꯤꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯛꯁꯤꯖꯦꯟꯁꯦ ꯕ꯭ꯂꯗꯇ ꯄꯤꯔꯒ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯣꯜ ꯕꯣꯗꯤ ꯇꯤꯁꯨꯁꯤꯡꯁꯤꯗ ꯑꯃꯨꯛ ꯆꯠꯇꯣꯏꯅꯤꯗꯅꯀꯣ ꯑꯗꯨꯗꯨꯒ ꯉꯁꯥꯏꯒꯤ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗꯁꯦ ꯑꯃꯨꯛ ꯂꯧꯁꯤꯜꯂꯒ ꯑꯗꯨꯃꯥꯏꯅ ꯑꯁꯤꯒꯤ ꯃꯦꯀꯥꯅꯤꯖꯝꯁꯤ ꯑꯣꯏꯗꯣꯏꯅꯦꯕ ꯑꯁꯤꯁꯤꯗ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯅ꯭ꯌꯨꯃꯣꯅꯤꯌꯥꯁꯤꯅ ꯅꯥ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯑꯦꯌꯔ ꯁꯦꯛꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯐ꯭ꯂꯨꯏꯗ ꯑꯦꯀꯨꯃꯨꯂꯦꯠ ꯇꯧꯕꯀꯣ ꯄꯁꯀꯨꯝꯕ ꯂꯩꯕ ꯁꯤꯁꯤꯅ ꯇꯧꯔꯒ ꯑꯦꯌꯔ ꯁꯦꯛꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯁꯣꯂꯤꯗꯤꯐꯥꯏ ꯇꯧꯈ꯭ꯔꯀꯥꯟꯗ ꯁꯨꯝꯅ ꯁꯣꯔ ꯍꯣꯟꯕ ꯋꯥꯕ ꯈꯣꯠꯄ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯍꯥꯏꯄꯣꯛꯁꯤꯌꯥꯒ ꯊꯣꯛꯑꯀꯥꯟꯗ ꯑꯗꯨꯅ ꯃꯇꯝ ꯆꯥꯅ ꯏꯟꯇꯔꯚꯦꯟꯁꯟ ꯇꯧꯍꯧꯗ꯭ꯔꯒꯗꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯀꯗꯣꯏꯅꯦꯕꯀꯣ ꯍꯥꯏꯄꯣꯛꯁꯤꯌꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯅꯠꯇ꯭ꯔꯒ ꯁꯦꯞꯇꯤꯁꯤꯃꯤꯌꯥ ꯆꯠꯄ ꯁꯦꯞꯁꯤꯁꯀꯨꯝꯕꯀꯣ ꯑꯗꯨ ꯇꯧꯔꯒ ꯍꯥꯏꯗꯤ ꯈꯨꯗꯣꯡꯊꯤꯕꯁꯦ ꯊꯣꯛꯀꯗꯣꯏꯅꯦꯕ ꯃꯥꯒꯤ ꯑꯗꯨꯅ ꯁ꯭ꯇꯦꯖꯀꯨꯝꯕꯗꯤ ꯂꯩꯕ꯭ꯔꯥ ꯑꯗꯨꯁꯨ ꯈꯪꯖꯍꯧꯒꯦꯅꯤ ꯍꯣꯏ ꯁꯤꯅ ꯑꯩꯈꯣꯏꯅ ꯁ꯭ꯇꯦꯖ ꯍꯥꯏꯔꯒꯗꯤ ꯅ꯭ꯌꯨꯃꯣꯅꯤꯌꯥ ꯍꯥꯏꯔꯦꯀꯣ ꯑꯗꯒꯤꯗꯤ ꯁꯤꯚꯤꯌꯔ ꯅ꯭ꯌꯨꯃꯣꯅꯤꯌꯥ ꯂꯩꯔꯦ ꯑꯗꯒꯤ ꯅ꯭ꯌꯨꯃꯣꯅꯤꯌꯥ ꯅꯠꯇꯕ ꯆꯨꯝꯅꯒꯤ ꯀꯃꯟ ꯀꯣꯜꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦ ꯉꯁꯥꯏꯒꯤ ꯁꯥꯏꯟꯁ ꯑꯦꯟ ꯁꯤꯝꯇꯝꯁꯦ ꯁꯤꯒꯤꯁꯤꯗ ꯑꯩ ꯈꯤꯇꯪ ꯄꯟꯖꯔꯝꯒꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯅ ꯂꯣꯛꯁꯦ ꯈꯨꯔꯕ ꯀꯣ ꯑꯗꯒꯤ ꯐꯤꯚꯔ ꯂꯩꯔꯕ ꯑꯗꯒꯤ ꯁꯣꯔ ꯍꯣꯟꯕ ꯋꯥꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯆꯦꯁ ꯏꯟꯗ꯭ꯔꯣꯋꯤꯡ ꯍꯥꯏꯅ ꯁꯣꯔ ꯍꯣꯟꯕꯗ ꯑꯩꯈꯣꯏꯒꯤ ꯊꯕꯥꯛꯁꯤꯗ ꯀꯨꯠꯁꯟꯕꯗꯣ ꯎꯕꯤꯔꯝꯕꯁꯨ ꯌꯥꯏꯀꯣ ꯑꯗꯨꯒꯤꯗꯨ ꯇꯧꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯅ꯭ꯌꯨꯃꯣꯅꯤꯌꯥꯅꯦꯅ ꯂꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯐꯤꯚꯔ ꯂꯩꯕ ꯌꯥꯏ 37.5 ꯗꯤꯒ꯭ꯔꯤ ꯑꯕꯞ ꯁꯦꯜꯁꯤꯌꯁ ꯑꯕꯞ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ 35.5 ꯕꯤꯂꯣ ꯑꯣꯏꯕꯁꯨ ꯌꯥꯏꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯁꯤꯁꯤꯡꯁꯦ ꯇꯧꯔꯒꯗꯤ ꯑꯉꯥꯡꯗꯣ ꯑꯗꯒꯤꯗꯤ ꯑꯉꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯏꯇꯟ ꯇꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯂꯦꯡꯉꯀꯥꯟꯗꯁꯨ ꯀꯩꯅꯣ ꯇꯧꯕ ꯀꯣ ꯍꯥꯏꯗꯤ ꯃꯁꯥꯗꯣ ꯏꯍꯩ ꯍꯩꯅꯤꯡꯗꯕ ꯑꯗꯨꯒꯨꯝꯕ ꯍꯥꯏꯗꯤ ꯋꯥꯕꯒꯤ ꯀꯩꯅꯣꯁꯨ ꯑꯗꯨꯝ ꯎꯕ ꯐꯪꯕꯤꯒꯅꯤꯀꯣ ꯑꯗꯨꯅ ꯁꯤꯁꯤꯡꯁꯦ ꯊꯣꯛꯄ ꯌꯥꯏ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯀꯣ ꯑꯩꯈꯣꯏ ꯑꯁꯥꯁꯤꯡ ꯑꯣꯏꯔꯣ ꯄꯦꯔꯦꯟꯁꯁꯤꯡꯅ ꯑꯣꯏꯔꯣ ꯑꯉꯥꯡꯁꯦ ꯂꯣꯛ ꯈꯨꯔꯦ ꯁꯣꯔ ꯍꯣꯟꯕꯗ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯊꯕꯥꯛꯇ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯏꯟꯇꯔꯀꯣꯁꯇꯦꯜ ꯀꯩꯅꯣꯁꯦ ꯁꯤꯗ ꯏꯟꯗ꯭ꯔꯣꯋꯤꯡ ꯂꯩꯕ ꯉꯁꯥꯏꯒꯤ ꯀꯨꯠꯁꯟꯕ ꯂꯩꯕ ꯁꯣꯔ ꯍꯣꯡꯕꯗ ꯀꯨꯠꯄꯗꯣ ꯑꯗꯨꯝꯕ ꯂꯩꯔꯕ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯐꯤꯚꯔꯒꯁꯦ ꯂꯩꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯠꯃꯦꯟ ꯂꯧꯕꯤꯕꯀꯣ ꯈꯨꯗꯛꯇ ꯃꯅꯥꯛ ꯅꯛꯄ ꯐꯦꯁꯤꯂꯤꯇꯤꯗ ꯆꯠꯂꯒ ꯑꯗꯨꯃꯥꯏꯅ ꯇ꯭ꯔꯤꯠꯃꯦꯟ ꯂꯧꯕꯤꯕ ꯁꯤ ꯑꯩ ꯊꯝꯖꯒꯦ ꯑꯗꯣ ꯗꯣꯛꯇꯔ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯤꯅ ꯅ꯭ꯌꯨꯃꯣꯅꯤꯌꯥꯁꯦ ꯅꯥꯔꯤꯉꯩ ꯃꯅꯨꯡꯁꯤꯗ ꯃꯥꯅ ꯆꯥꯕ ꯌꯥꯗꯕ ꯍꯥꯏꯕ ꯆꯤꯟꯖꯥꯛꯁꯦ ꯁꯤ ꯑꯗꯨꯒꯨꯝꯕꯗꯤ ꯀꯩꯁꯨ ꯂꯩꯇꯦ ꯕ꯭ꯔꯦꯁ ꯐꯤꯗꯤꯡ ꯇꯧꯔꯤꯕ ꯑꯉꯥꯡ ꯑꯣꯏꯔꯒꯗꯤ ꯕ꯭ꯔꯦꯁ ꯐꯤꯗꯤꯡꯗꯣ ꯑꯗꯨꯝ ꯇꯧꯕꯤꯕ ꯑꯗꯒꯤ ꯆꯥꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯑꯉꯥꯡ ꯄꯤꯛꯏꯕ
ꯑꯉꯥꯡꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯅ 6 months ꯐꯥꯎꯕ exclusive breastfeeding ꯍꯥꯏꯅ ꯇꯧꯋꯤꯗꯅꯀꯣ ꯑꯇꯩ ꯑꯇꯩ ꯆꯤꯟꯖꯥꯛ ꯀꯩꯁꯨ ꯄꯤꯖꯗꯦꯗꯅ ꯑꯗꯨꯅ ꯑꯗꯨ ꯃꯇꯝꯗꯨꯗ ꯃꯥꯏ breastfeedingꯁꯦ ꯐꯖꯅ ꯇꯧꯕꯤꯕ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯄꯅꯤꯎꯃꯣꯅꯤꯌꯥꯗ ꯔꯤꯁꯛ ꯐꯦꯛꯇꯔꯗ ꯃꯥꯜꯅ꯭ꯌꯨꯇ꯭ꯔꯤꯁꯟ ꯍꯥꯏꯅ ꯑꯃ ꯍꯥꯏꯖꯈꯤꯕꯗꯣ ꯑꯗꯨꯏꯗꯨꯅ ꯑꯩꯈꯣꯏꯅ ꯆꯤꯟꯖꯥꯛ ꯋꯥꯠꯄ ꯀꯣ ꯑꯗꯒꯤꯗꯤ ꯁꯤꯒꯤ ꯉꯁꯥꯏꯒꯤ ꯍꯣꯔꯦꯟ ꯀꯩꯅꯣꯗ ꯂꯥꯛꯆꯒꯦ ꯄ꯭ꯔꯣꯇꯦꯛꯁꯟ ꯄ꯭ꯔꯤꯚꯦꯟꯁꯟ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯨꯗ ꯂꯥꯛꯆꯒꯦꯀꯣ ꯑꯗꯨꯅ ꯐꯤꯗꯤꯡꯗꯤ ꯐꯖꯅ ꯇꯧꯕꯤꯕ ꯑꯗꯒꯤꯗꯤ 6 monthsꯇ ꯀꯤ ꯃꯇꯨꯡꯗꯗꯤ ꯕ꯭ꯔꯦꯁ ꯐꯤꯗꯤꯡ ꯇꯧꯅ ꯑꯩꯈꯣꯏꯅ ꯀꯝꯄ꯭ꯂꯤꯃꯦꯟꯇꯔꯤ ꯐꯤꯗꯤꯡ ꯍꯥꯞꯄꯤꯗꯅꯀꯣ ꯑꯉꯥꯡꯁꯤꯡꯁꯦ ꯑꯗꯨꯅ ꯑꯁꯤꯒꯤ ꯃꯇꯝꯁꯤꯗꯁꯨ ꯅꯥꯕ ꯑꯉꯥꯡ ꯌꯥꯎꯔꯒꯗꯤ ꯑꯗꯨꯝ ꯃꯥꯒꯤ ꯄꯤꯖꯐꯝ ꯊꯣꯛꯄ ꯍꯥꯏꯗꯤ ꯅ꯭ꯌꯨꯇ꯭ꯔꯤꯁꯤꯌꯁ ꯗꯥꯏꯠꯁꯦ ꯑꯗꯨꯝ ꯄꯤꯖꯕꯤꯕ ꯌꯥꯏꯌꯦꯕ ꯑꯗꯨꯝ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒ ꯗꯣꯛꯇꯔ ꯑꯩꯈꯣꯏꯒꯤ ꯄꯤꯖꯕꯤꯒꯗꯧꯕꯅꯤ ꯍꯥꯏꯕꯗꯤ ꯃꯁꯥꯗꯣ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯀꯦꯝꯄꯦꯟꯁꯦ ꯁꯤꯁꯤꯗꯤ ꯃꯌꯥꯝꯁꯤꯗ ꯑꯋꯥꯔꯅꯦꯁꯄꯨꯗꯤ ꯄꯤꯒꯗꯣꯏꯅꯦꯁꯨ ꯍꯥꯏꯕꯤꯔꯦꯀꯣ ꯑꯗꯣ ꯃꯥꯒꯤ ꯈꯨꯗꯣꯡꯆꯥꯕ ꯀꯩꯀꯩꯁꯤꯗꯤ ꯃꯌꯥꯝꯁꯤꯗꯗꯤ ꯀꯃꯥꯏꯅ ꯐꯪꯍꯟꯕ ꯌꯥꯒꯗꯒꯦ ꯀꯃꯥꯏꯅ ꯃꯤꯆꯝ ꯑꯃꯅ ꯍꯧꯖꯤꯛꯀꯤ ꯀꯦꯝꯄꯦꯟꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯀꯃꯥꯏꯅ ꯂꯧꯕ ꯌꯥꯒꯗꯒꯦ ꯑꯗꯨꯁꯨ ꯈꯪꯖꯧ ꯀꯦꯝꯄꯦꯟꯁꯤꯒꯤ ꯍꯥꯏꯕꯗꯤ ꯃꯇꯥꯡꯗ ꯍꯥꯏꯕꯗꯤ ꯅ꯭ꯌꯨꯃꯣꯅꯤꯌꯥꯒꯤ ꯃꯇꯥꯡꯗ ꯈꯪꯕꯁꯦꯀꯣ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯣꯏꯅꯕ ꯑꯩꯈꯣꯏ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯌꯥꯝꯁꯦ ꯇ꯭ꯔꯦꯅꯤꯡ ꯂꯣꯏ ꯄꯤꯖꯈꯔꯦ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯀꯦꯜ ꯑꯣꯐꯤꯁꯔꯁ ꯀꯣ ꯑꯗꯒꯤ ꯁ꯭ꯇꯥꯐ ꯅꯔꯁ ꯄꯤꯗꯤꯌꯥꯇ꯭ꯔꯤಷꯤꯌꯟꯁ ꯁꯤꯡꯁꯦ ꯑꯩꯈꯣꯏ ꯂꯣꯏꯅ ꯁ꯭ꯇꯦꯠ ꯂꯦꯚꯦꯜꯗ ꯇ꯭ꯔꯦꯅꯤꯡ ꯄꯤꯖꯈꯔꯦ ꯃꯣꯏꯁꯤꯅ ꯑꯃꯨꯛ ꯃꯥꯁꯇꯔ ꯇ꯭ꯔꯦꯅꯔ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯗꯤꯁꯇ꯭ꯔꯤꯛꯇ ꯆꯠꯂ ꯗꯤꯁꯇ꯭ꯔꯤꯛ ꯂꯦꯚꯦꯜ ꯇ꯭ꯔꯦꯅꯤꯡ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯀꯩꯅꯣꯗ block level training ko si loina mathang pibasu hongnabasu yauhre ko aduga haji ongoing oiri ko adegi di amuk akoina sigi se tauraga akoigi village health nutrition and sanitation haiba pangtho iko nutrition and sanitation day haba ko sigi kaino sida campaign manung sida hairiba akoigi sigi VHSND se sida su akoina pneumonia gi matang da akoigi kaini topic ama oiraga awareness pibiba akoigi parents sing da haitare ko kagino da angang sing se parents sing se ga loina doine ba ade angang sina smai tawga AC oiba yai haibagi khangna na bagi da ado awareness campaign se so khoi chathajari ko aduga khoina ngasai gi akoigi sisu dum awareness pibagi kaino amadi oire ko adumai tawdana adegi di health facility sing da akoina pneumonia na ba angang ama lakpada akoina treatment tawbada changba haitare ko akoigi antibiotic mata hairo oxygen mata hairo si myam se loina ba kaino tawna laina na ba dumaina haitare ko dumaina sinjaba yengbagi khudong jaba se manak nakpa akoigi health facility da satpiraga dumaina degidi adudu dum haidi ngasai gi pneumonia si oiraga ngasai severe pneumonia oidringai do oitaraga di akoina treatment se antibiotic kai ka piraga dum yabagi stage oibra natraga hospitalize tawga oxygen piba natraga leidana ko dum mayam do yengaga higher level da bu kano bu tawre refer bu tawre mabu tawre adumaina di treatment tawna na bagi hoi kaino sisu leijai haita sigi sans campaign sigi manung channa ne ba leidoi manung channa ne ba koina haidi hana so dum dip udi leiraga su sigi sidi sida hena kaino hakchanna haita campaign manung sida adumaina tawjaba aduga doctor huziki campaign manung sida kai kai thodang lobbi ka dori bano habdasu khangja ho program oina pangthokadoriba haibadi mayam da pigadoriba thoram singse sidi kai kai tawgadage do aduni haji haijari se akoina maru oina awareness piba ko akoigi social media da khangde dagi akoigi hairiba kano electronic media da print media da koina awareness pizaba se pneumonia se karino adegi di pneumonia se kamaina ngak thokani adegi pneumonia se nare hai se khoi kamaina khangani kana haiba nara kanda di khoi kamaina kadai da satkani ko kari tawgani kana hairaga angang se nare so honba se ware lai hau tawre hairaga khoina dum laithok bidaba ko adum khudakta manak nakpa kano institute amada health facility amada pubiraga doctor ga tanabiraga matam sana treatment tawbiba sugum sisu sigi paujin sisu pizaba haitare ko adegi nga saina panjagi ba khoigi khoigi health kano singse health service provider singse khoina training piraga khoina ka haitare kai tawni khoni kaina haiba adangang singse la aga na khoina kamaina kano yengani khotkani kari treatment pi gani kaina haiba adegi khoigi nga saigi treatment protocol revise tawba treatment protocol se khoina mawangai de haubadagi hauna khoise kano tawraga health facilities sing da khoigi doctor singi kano oina na ba dum thetlaga kholaga su dum thamjabani poster sing se ko adumaina tawba
ꯑꯁꯤꯅꯆꯤꯡꯕꯁꯤꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯁꯥꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯟꯠꯂꯥꯏꯟ ꯋꯥꯔꯀꯔꯁꯤꯡꯁꯤꯗꯁꯨ ꯀꯃꯥꯏꯅ ꯗꯤꯇꯦꯛ ꯇꯧꯒꯅꯤ ꯃꯣꯏꯗ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯖꯕ ꯚꯤꯂꯦꯖ ꯍꯦꯜꯊ ꯁꯦꯅꯤꯇꯦꯁꯟ ꯑꯦꯟड ꯅ꯭ꯌꯨꯇ꯭ꯔꯤꯁꯟ ꯗꯦꯁꯦ ꯁꯤꯗꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯑꯦꯋꯦꯔꯅꯦꯁꯁꯦ ꯑꯩꯈꯣꯏꯒꯤ ANMꯁꯤꯡ ꯑꯗꯒꯤ ꯑꯁꯥ ꯑꯗꯒꯤ ꯃꯣꯏꯁꯤꯡꯁꯤꯅ ꯑꯦꯝꯑꯣꯁꯨ ꯌꯥꯎꯋꯤ ꯃꯔꯛꯇꯗꯤꯀꯣ ꯃꯣꯏꯅ ꯆꯠꯄ ꯃꯇꯝꯗ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯗꯨꯝ ꯍꯥꯏꯕꯤꯕ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯚꯦꯟꯁꯟꯗ ꯑꯃꯨꯛ ꯍꯥꯏꯔꯒꯗꯤ ꯑꯉꯥꯡꯁꯦ ꯀꯃꯥꯏꯅ ꯅꯥꯍꯜꯂꯣꯏꯗꯒꯦ ꯀꯥꯏꯅ ꯍꯥꯏꯕ ꯁꯤꯒꯨꯝꯕꯁꯤꯁꯨ ꯄꯥꯎꯖꯦꯜ ꯄꯤꯖꯕꯀꯣ ꯑꯁꯤꯗꯁꯨ ꯑꯩ ꯈꯤꯇꯪ ꯄꯟꯖꯔꯝꯒꯦ ꯀꯃꯥꯏꯅ ꯅꯥꯍꯜꯂꯣꯏ ꯍꯥꯏꯇꯥꯔꯒꯗꯤ ꯑꯉꯥꯡꯁꯦ ꯂꯨꯝꯅ ꯊꯝꯕꯤꯕ ꯂꯨꯝꯅ ꯊꯝꯕꯤꯔꯒ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯐꯤꯗꯤꯡ ꯐꯖꯅ ꯃꯥꯜꯅ꯭ꯌꯨꯇ꯭ꯔꯤꯁꯟ ꯇꯧꯔꯒꯗꯤ ꯑꯃꯨꯛ ꯇꯧꯋꯤ ꯍꯥꯏꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯍꯦꯛ ꯄꯣꯛꯄꯒ ꯑꯩꯈꯣꯏꯗꯤ ꯑꯔꯂꯤ ꯏꯅꯤꯁꯤꯌꯦꯁꯟ ꯑꯣꯐ ꯕ꯭ꯔꯦꯁ ꯐꯤꯗꯤꯡ ꯍꯥꯏꯅ 6 monthsꯀꯤ ꯑꯦꯛꯁꯀ꯭ꯂꯨꯁꯤቭ ꯕ꯭ꯔꯦꯁ ꯐꯤꯗꯤꯡꯁꯦ ꯇꯧꯕꯤꯕꯀꯣ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯀꯝꯄ꯭ꯂꯤꯃꯦꯟꯇꯔꯤ ꯑꯩꯅ ꯉꯁꯥꯏ ꯄꯟꯖꯈꯤꯕ ꯕ꯭ꯔꯦꯁ ꯐꯤꯗꯤꯡꯁꯦ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯕ ꯌꯥꯏ ꯑꯞ ꯇꯨ 24 months ꯑꯣꯔ ꯕꯤꯌꯣꯟ ꯍꯥꯏꯀꯣ ꯆꯍꯤ ꯑꯅꯤꯗꯒꯤ ꯍꯦꯟꯕ ꯐꯥꯎꯕꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯤꯊꯛꯄ ꯌꯥꯏ ꯑꯗꯨꯒ 6 monthsꯇꯒꯤꯗꯤ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯅ꯭ꯌꯨꯇ꯭ꯔꯤꯌꯦꯟ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟꯠꯁꯦ ꯕ꯭ꯔꯦꯁ ꯃꯤꯜꯛꯁꯤꯅꯗꯤ ꯑꯗꯨꯝ ꯀꯣꯟꯅꯗ꯭ꯔꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯀꯝꯄ꯭ꯂꯤꯃꯦꯟꯇꯔꯤ ꯐꯤꯠꯁꯦ ꯍꯥꯞꯄꯤꯕꯅꯦꯕꯀꯣ ꯑꯗꯨꯅ ꯀꯝꯄ꯭ꯂꯤꯃꯦꯟꯇꯔꯤ ꯐꯤꯠꯁꯤꯁꯨ ꯐꯖꯅ ꯍꯥꯏꯗꯤ ꯃꯥꯒꯤ ꯑꯦꯖ ꯑꯦꯄ꯭ꯔꯣꯄ꯭ꯔꯤꯌꯦꯠ ꯍꯥꯏꯗꯤ ꯆꯥꯟꯅꯕꯁꯦ ꯑꯗꯨꯝ ꯄꯤꯕꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯃꯩꯈꯨꯁꯦꯀꯣ ꯑꯩꯈꯣꯏ ꯍꯥꯎꯁ ꯍꯣꯜ ꯑꯩꯈꯣꯏꯒꯤ ꯁꯤꯁꯤꯗ ꯁꯤꯡ ꯊꯥꯕꯒꯨꯝꯕ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯐꯨ ꯀꯣꯜꯒꯨꯝꯕ ꯊꯥꯕ ꯂꯩꯗꯥꯏꯅꯦꯀꯣ ꯃꯩꯇꯥꯟꯒꯨꯝꯕ ꯃꯩꯈꯨ ꯊꯣꯛꯄꯁꯦ ꯁꯤꯁꯨ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯤꯃꯣꯅꯤꯌꯥ ꯊꯣꯛꯍꯟꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯅ ꯚꯦꯟꯇꯤꯂꯦꯁꯟ ꯐꯖꯅ ꯇꯧꯕꯤꯕ ꯑꯗꯒꯤ ꯁꯣꯔ ꯁꯤꯒꯨꯝꯕ ꯃꯩꯈꯨ ꯍꯣꯟꯖꯟꯕꯗ ꯌꯥꯎꯈ꯭ꯔꯒ ꯌꯥꯎꯈ꯭ꯔꯒꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯃꯩꯈꯨ ꯊꯣꯛꯄ ꯑꯗꯨꯒꯨꯝꯕ ꯄꯣꯠꯁꯦ ꯁꯤꯖꯤꯟꯅꯕꯤꯗꯕ ꯑꯗꯨꯒ ꯔꯨꯝꯗꯣ ꯋꯦꯜ ꯚꯦꯟꯇꯤꯂꯦꯇꯦꯠ ꯑꯣꯏꯍꯟꯕꯤꯕꯀꯣ ꯁꯤꯒꯨꯝꯕꯁꯤꯁꯨ ꯁꯤꯅꯁꯨ ꯉꯥꯛꯊꯣꯛꯄꯗ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯉꯤ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯍꯥꯏꯖꯤꯟ ꯑꯦꯟ ꯁꯦꯅꯤꯇꯦꯁꯟ ꯀꯣ ꯑꯗꯩꯗ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯥ ꯍꯥꯝꯕꯁꯤꯅ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯕꯤꯕ ꯁꯤ ꯐꯖꯅ ꯑꯗꯨꯝ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯨꯕ ꯅꯥꯟꯕ ꯁꯤꯃꯛꯇꯕꯨ ꯑꯗꯨꯝ ꯑꯐꯕꯗꯤ ꯂꯣꯏ ꯑꯣꯏꯗꯅꯀꯣ ꯑꯗꯒꯤ ꯈꯨꯠꯁꯥꯁꯤꯗꯒꯤꯁꯨ ꯃꯍꯤꯛꯁꯤꯡꯁꯦ ꯑꯌꯥꯝꯕ ꯑꯩꯈꯣꯏ ꯔꯦꯁꯄꯤꯔꯦꯇꯔꯤ ꯇ꯭ꯔꯦꯛ ꯏꯟꯐꯦꯛꯁꯟ ꯑꯃ ꯑꯣꯏ ꯇꯥꯔꯒꯁꯨ ꯑꯗꯨꯝ ꯈꯨꯠꯁꯥꯁꯤ ꯗꯒꯤ ꯁꯨꯝ ꯑꯗꯨꯝ ꯊꯣꯛꯍꯜꯂꯤꯗꯅꯀꯣ ꯑꯗꯨꯅ ꯈꯨꯠꯁꯥ ꯁꯦꯡꯅ ꯍꯥꯝꯗꯣꯛꯄꯤꯕ ꯑꯩꯈꯣꯏꯒꯤ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕ ꯂꯨꯕ ꯅꯥꯟꯕ ꯁꯤꯁꯨ ꯑꯗꯨꯝ ꯃꯔꯨ ꯑꯣꯏꯌꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯥꯁꯦ ꯉꯥꯛꯊꯣꯛꯄꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯁꯥꯟꯁ ꯀꯦꯝꯄꯦꯟꯁꯦ ꯃꯥꯏ ꯄꯥꯛꯅ ꯆꯠꯊꯅꯕ ꯍꯥꯏꯕꯗꯤ ꯈꯨꯡꯒꯪꯒꯤ ꯃꯐꯝꯁꯤꯡꯁꯤꯗꯗꯤ ꯑꯁꯥ ꯋꯥꯀꯔꯁꯤꯡꯁꯤꯅ ꯍꯦꯟꯅ ꯆꯥꯎꯅ ꯊꯧꯗꯥꯡꯁꯦ ꯂꯧꯕꯤꯒꯗꯣꯔꯤꯕꯅꯦꯕ ꯑꯗꯨꯗ ꯍꯧꯖꯤꯛꯀꯤ ꯑꯁꯥ ANM ꯍꯣꯏ ꯃꯣꯏꯒꯩꯁꯤꯅ ꯑꯃꯨꯛ ꯂꯧꯗꯣꯏꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯀꯦꯝꯄꯦꯟ ꯃꯅꯨꯡꯁꯤꯗ ꯑꯉꯥꯡꯁꯦ ꯅꯤꯃꯣꯅꯤꯌꯥ ꯅꯥꯕꯁꯦ ꯑꯗꯨꯃꯥꯏꯅ ꯊꯦꯡꯅꯕꯤ ꯇꯥꯔꯒꯗꯤ ꯃꯣꯏꯒꯤ ꯇ꯭ꯔꯤꯠꯃꯦꯟꯒꯨꯝꯕ ꯀꯩꯀꯩꯁꯦ ꯐ꯭ꯔꯤꯗ ꯑꯣꯏꯗꯣꯏꯔꯥ ꯑꯗꯨꯁꯨ ꯈꯔ ꯈꯪꯖꯍꯧꯋꯤ ꯀꯃꯥꯏꯅ ꯑꯣꯏꯗꯣꯏꯅꯦ ꯑꯩꯈꯣꯏ ꯍꯦꯜꯊ ꯐꯦꯁꯤꯂꯤꯇꯤꯗꯀꯣ ꯒꯚꯔꯟꯃꯦꯟꯒꯤ ꯍꯦꯜꯊ ꯐꯦꯁꯤꯂꯤꯇꯤꯁꯤꯡꯁꯤꯗ ꯆꯠꯄꯤꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯇ꯭ꯔꯤꯠꯃꯦꯟꯁꯦ ꯐꯪꯕꯤꯒꯗꯣꯏꯅꯦ ꯈꯨꯗꯣꯡꯆꯥꯕꯁꯦ ꯐꯪꯗꯣꯏꯅꯦꯕ ꯑꯍꯣꯏ ꯑꯗꯨꯒ ꯃꯦꯝꯗꯒꯤ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯈꯪꯖꯅꯤꯡꯉꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯃꯣꯅꯤꯌꯥꯁꯦ ꯁꯤꯗꯩ ꯉꯥꯛꯊꯣꯛꯅꯕ ꯚꯦꯛꯁꯤꯅꯦꯁꯟꯒꯨꯝꯕꯗꯤ ꯂꯩꯕ꯭ꯔꯥ ꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯈꯪꯖꯧ ꯍꯣꯏ ꯊꯝꯖꯒꯦ ꯑꯩꯈꯣꯏꯒꯤ ꯅꯤꯃꯣꯅꯤꯌꯥꯁꯦ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯚꯦꯛꯁꯤꯟ ꯈꯔ ꯂꯩꯖꯩꯀꯣ ꯃꯔꯨ ꯑꯣꯏꯕꯗꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯀꯦꯝꯄꯦꯟ ꯃꯅꯨꯡꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯃꯣꯠ ꯇꯧꯖꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯅꯤꯃꯣꯀꯣꯀꯜ ꯀꯟꯖꯨꯒꯦꯠ ꯚꯦꯛꯁꯤꯟ ꯍꯥꯏꯅ PCV ꯚꯦꯛꯁꯤꯟ ꯍꯥꯏꯅ ꯑꯃ ꯂꯩꯖꯩꯀꯣ ꯁꯤꯒꯤ ꯚꯦꯛꯁꯤꯟꯁꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯅ ꯊꯥ 3 ꯀꯣ ꯊꯥ 14 ꯐꯥꯔꯁ ꯑꯦꯟ ꯁꯦꯀꯦꯟ ꯗꯣꯁ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯕꯨꯁꯇꯔꯁꯤꯅ ꯑꯩꯈꯣꯏꯅ 9 months ꯄꯤꯕꯅꯦꯕꯀꯣ ꯁꯤꯒꯤ ꯚꯦꯛꯁꯤꯟꯁꯦ ꯑꯩꯈꯣꯏꯒꯤ ꯄꯤꯕꯒꯤ ꯑꯦꯋꯦꯔꯅꯦꯁꯁꯨ ꯄꯤꯖꯕ ꯑꯗꯨꯗꯨꯒ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯁꯤꯗ꯭ꯌꯨꯜꯁꯦ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯃꯇꯝꯁꯤꯗꯁꯨ ꯑꯗꯨꯝ ꯀꯦꯝꯄꯦꯟ ꯃꯅꯨꯡꯁꯤꯗꯁꯨ ꯑꯗꯨꯝ ꯀꯦꯝꯄꯦꯟ ꯁꯤꯖꯤꯟꯅꯩ ꯃꯅꯨꯡꯁꯤꯗ ꯃꯥꯒꯤ ꯁꯤꯗ꯭ꯌꯨꯜꯁꯦ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯌꯥꯅꯤ ꯀꯥꯞꯊꯣꯛꯍꯧꯕ ꯀꯥꯞꯊꯣꯛꯄꯤꯕꯀꯣ ꯑꯁꯤꯃ ꯂꯩꯖꯔꯦ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯖꯜꯁ ꯚꯦꯛꯁꯤꯟ ꯀꯣ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄꯔꯇꯨꯁꯤꯁ ꯍꯥꯏꯅ ꯂꯩꯀꯣ ꯁꯤꯒꯤ ꯚꯦꯛꯁꯤꯟꯁꯤꯡꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯅꯤꯃꯣꯅꯤꯌꯥꯁꯦ ꯉꯥꯛꯊꯣꯛꯄꯗ ꯃꯇꯦꯡ ꯄꯥꯡꯕ ꯚꯦꯛꯁꯤꯟꯁꯤꯡꯅꯦ ꯑꯩ ꯊꯝꯖꯒꯦ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯚꯦꯛꯁꯤꯟꯁꯤꯡꯁꯤꯒꯤ ꯀꯥꯞꯄꯒꯤꯁꯤꯗꯤ ꯑꯗꯨꯝ ꯆꯍꯤ ꯑꯉꯥꯡꯁꯤꯅ ꯆꯍꯤ ꯑꯃꯐꯥꯎꯒꯤ ꯑꯗꯨꯒꯤꯗꯤ ꯃꯅꯨꯡꯗ ꯃꯥꯒꯤ ꯁꯤꯗ꯭ꯌꯨꯜ ꯑꯗꯨꯝ ꯂꯩꯖꯔꯦꯀꯣ ꯑꯩꯅ ꯉꯁꯤ ꯍꯥꯏꯖꯕ PCVꯒꯤꯁꯤꯁꯨ ꯂꯩꯖꯔꯦ ꯃꯤꯖꯜꯁ ꯚꯦꯛꯁꯤꯟꯒꯤꯁꯨ ꯑꯩꯈꯣꯏ ꯁꯤꯗ꯭ꯌꯨꯜ ꯑꯗꯨꯝ ꯂꯩꯖꯔꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯀꯦꯝꯄꯦꯟ ꯃꯅꯨꯡꯁꯤꯗ ꯁꯤꯒꯤꯁꯤꯡꯁꯦ ꯇꯉꯥꯏ ꯐꯗꯅ ꯀꯥꯞꯇꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤꯗꯤ ꯅꯠꯆꯗꯕ ꯑꯗꯣ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯁꯦ ꯀꯥꯞꯊꯣꯛꯅꯅꯕꯒꯤꯁꯨ ꯑꯩꯈꯣꯏꯅ ꯑꯦꯋꯦꯔꯅꯦꯁ ꯄꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯁꯤꯁꯤꯡꯁꯤꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯃꯥꯏ ꯉꯁꯥꯏ ꯑꯩꯅ ꯄꯟꯖꯈꯤꯕ ꯁꯤꯗ꯭ꯌꯨꯜ ꯇꯥꯔꯒꯗꯤ ꯁꯤꯒꯤ ꯃꯇꯝꯁꯤꯗꯁꯨ ꯑꯗꯨꯝ
ꯑꯗꯨꯝ ꯀꯥꯞꯄꯁꯦ ꯀꯥꯞꯄ ꯌꯥꯏ ꯌꯥꯗꯣꯏꯅꯦ ꯌꯥꯅꯤ ꯑꯗꯨꯒ ꯗꯣꯛꯇꯔ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯅ ꯈꯟꯖꯅꯤꯡꯉꯦ ꯍꯧꯖꯤꯛꯀꯤ ꯅꯤꯃꯣꯅꯤꯌꯥꯁꯤꯒꯤ ꯃꯥꯒꯤ ꯗꯦꯟꯖꯔ ꯁꯥꯏꯟ ꯈꯔ ꯂꯩꯕ ꯑꯗꯨꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯈꯔ ꯈꯪꯖꯍꯧꯒꯦ ꯌꯥꯏꯌꯦ ꯑꯩ ꯊꯝꯖꯒꯦꯀꯣ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯃꯣꯅꯤꯌꯥꯁꯤꯗ ꯑꯩꯈꯣꯏ ꯗꯦꯟꯖꯔ ꯁꯥꯏꯟ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯅ ꯊꯛꯑꯣ ꯆꯥꯛꯑꯣ ꯍꯥꯏꯕ ꯌꯥꯔꯛꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯂꯩꯔꯦ ꯑꯗꯒꯤꯗꯤ ꯌꯥꯡ ꯆꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯀꯟꯚꯜꯁꯟ ꯍꯥꯏꯔꯤꯁꯦꯀꯣ ꯑꯗꯨ ꯁꯤ ꯇꯧꯔꯛꯄ ꯑꯗꯒꯤꯗꯤ ꯐꯥꯁ ꯕ꯭रीदिꯡ ꯁꯣꯔꯁꯦ ꯌꯥꯝꯅ ꯊꯨꯅ ꯊꯨꯅ ꯍꯣꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯅ ꯁꯣꯔꯁꯦ ꯊꯨꯅ ꯊꯨꯅ ꯍꯣꯜꯂꯦ ꯀꯔꯝ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯅ꯭ꯌꯨꯃꯣꯅꯤꯌꯥ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯗꯤ ꯅ꯭ꯌꯨꯃꯣꯅꯤꯌꯥ ꯑꯣꯏ ꯍꯥꯏꯕꯁꯦ ꯍꯥꯏꯒꯅꯤ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩ ꯈꯤꯇꯪ ꯊꯝꯖꯔꯝꯒꯦ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯅ ꯊꯥ 2ꯒꯤ ꯃꯈꯥꯗ ꯑꯣꯏꯔꯕꯀꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯕ꯭रीꯗꯤꯡꯁꯦ ꯑꯩꯈꯣꯏꯅ ꯀꯥꯎꯟ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ 60 per minute ꯌꯧꯔꯕ ꯑꯗꯨꯗꯒꯤ ꯍꯦꯜꯂꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯅ꯭ꯌꯨꯃꯣꯅꯤꯌꯥ ꯗꯦꯟꯖꯔ ꯁꯥꯏꯟꯅꯦꯅ ꯑꯩꯈꯣꯏꯅ ꯍꯥꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯑꯉꯥꯡ ꯊꯥ 2ꯗꯒꯤꯅ ꯊꯥ 19 ꯐꯥꯎꯕꯒꯤꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡꯁꯤꯗ ꯑꯃꯨꯛ 50 per minute ꯀꯣ ꯑꯣꯏꯔꯕ ꯑꯗꯒꯤ ꯑꯗꯨꯗꯒꯤ ꯍꯦꯜꯂꯕ ꯑꯗꯒꯤ 50 per minute ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯁꯤꯁꯨ ꯗꯦꯟꯖꯔ ꯁꯥꯏꯟꯅꯦꯅ ꯍꯥꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ 1 to 5 yearsꯇ 40 per minute ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯅ꯭ꯌꯨꯃꯣꯅꯤꯌꯥꯒꯤ ꯗꯦꯟꯖꯔ ꯁꯥꯏꯟꯅꯦꯅ ꯍꯥꯏꯗꯣꯏꯅꯤ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯊꯕꯥꯛꯇ ꯏꯟꯗ꯭ꯔꯣꯋꯤꯡ ꯇꯧꯕ ꯍꯥꯏꯅ ꯆꯦꯁ ꯏꯟꯗ꯭ꯔꯣꯋꯤꯡ ꯍꯥꯏꯕꯁꯦ ꯁꯣꯔ ꯍꯣꯟꯕꯗ ꯑꯩꯈꯣꯏ ꯀꯨꯠꯁꯜꯂꯒ ꯂꯩꯕꯗꯣ ꯑꯩꯈꯣꯏꯒꯤ ꯁꯔꯨꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯊꯕꯥꯛꯀꯤꯁꯤꯗ ꯂꯥꯛꯄꯗꯨꯗ ꯑꯩꯈꯣꯏ ꯏꯀꯨꯠ ꯀꯨꯠꯁꯜꯂꯒ ꯂꯩꯕ ꯎꯕꯤꯔꯝꯕꯁꯨ ꯌꯥꯏꯀꯣ ꯑꯗꯨꯒꯤꯗꯣ ꯌꯥꯝ ꯍꯥꯏꯗꯤ ꯌꯥꯝ ꯐꯖꯅ ꯌꯥꯝ ꯊꯤꯅ ꯀꯨꯠꯁꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯕ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯃꯃꯥꯡꯗꯁꯨ ꯄꯟꯖꯈ꯭ꯔꯦ ꯐꯤꯚꯔ ꯀꯣ ꯐꯤꯚꯔꯁꯦ 37.5 ꯗꯤꯒ꯭ꯔꯤ ꯁꯦꯜꯁꯤꯌꯁ ꯁꯤꯗꯒꯤ ꯑꯃꯨꯛ ꯍꯦꯟꯕ ꯌꯧꯔꯕ ꯅꯠꯇ꯭ꯔꯒ ꯍꯦꯟꯕꯀꯣ ꯑꯗꯒꯤ ꯉꯁꯥꯏꯒꯤ 35.5 ꯗꯤꯒ꯭ꯔꯤ ꯀꯩꯅꯣ sida ꯂꯩꯔꯕ ꯀꯣ ꯑꯉꯥꯡꯁꯦ ꯄꯥꯏꯕꯗꯒ ꯏꯪꯒ ꯂꯥꯎꯔꯕ ꯑꯗꯒꯤ ꯅꯠꯇ꯭ꯔꯒꯅ ꯉꯁꯥꯏꯒꯤꯗꯨꯗꯅ ꯑꯃꯨꯛ ꯁꯥꯕ ꯑꯣꯏꯗꯣꯏꯅꯤ ꯄꯥꯏꯕꯗ ꯁꯥꯕ ꯈꯣꯠꯄ ꯑꯗꯨꯝꯕ ꯂꯩꯔꯕ ꯑꯗꯒꯤꯗꯤ इहै हैनिंगदबा आंगांसे लेंगदबको अखोइनगा सुमाइनगा पाइरगा लेंगाकांददि लेंगबा नत्रगदि मसासे फदाक तारगा लैबा हाइतारेको अदुमाइना तौबा अदु कैमता लेंगदना माइना ता लैबा सुगुम्बसे अखोइना कै हाइतारे डेंजर साइन नि हाइना अदुमाइना थमजगे डॉक्टरनस ममांगदा खरा प्रिवेंशन की मतंगदबुदि पनबिख्रेको आंगांगसिदा निमोनिया से लाक्तनबा अखोइना प्रिकॉशन ओइना हाइबदि चेक्सिन थौरांग ओइना कै कैदि लौबा याबगे हाइबदुसु खंजो कनोने अखोइना ngसाइना माल न्यूट्रिशन तौरगादि थोहल्ली कानगा हाइबदो अदुगी मतंगदा आइना फीडिंग की मतंगदा पंजखरेको एक्सक्लूसिव ब्रेस्ट फीडिंग तौबिबा 6 months फाउबा काइना आइना मांग पंजगिबदो अदु ओइरनी अदेगिदि कनो अखोइगी ngसाइगी मैखु को मैखु खुहंदबा हाउसहोल्ड सिदा अदुना मैखु सि खुहनबिदबा अदेगी हाइदि एयर पोल्यूशन थोहंदबा इमुंगदा ओइरो नत्रगा मपानदा ओइरो अदुना पोल्यूशन सिनासु ngसाइगी मैखु करि करा सिनासु मुक थोहल्ले हाइबको निमोनिया थोहनबदा कनो ओहनबा हाइतारेको अदुना सिसिंगसे तौबिरगा अदे अंगांगसे लुमना थंबिबा अखोइगी मफी हाइदि पोकपगा अखोइ फी लुमना तौरगा अदेगी हाइदि मतम पुनमक्ता लुमना थंबिबा हाइतारे अंगांगसिंगसे अदुगा ngसाइगी वैक्सीनेशन गुम्बा सि तौबिबा अदेगी अंगांगसे नारे हाइदैदि ngसाइगी अमा आई पोइंट अमा चिथा जाउरे अखोइ हैंड वॉशिंग से को हैंड वॉशिंग हाइजीन एंड सैनिटेशन सि फजना ngakna chatpiba ko si oiragadi akoina pneumonia dagi akhoi ngakthokpa ngamgani haiba wafamse thamjage matam su loisilakpasida doctor dagi miyamda message ankatang pibiram अखोइना हजिक चथाजरिबा अखोइगी सांस कैंपेन सोशल अवेयरनेस एंड एक्शन टू न्यूट्रलाइज न्यूमोनिया सक्सेसफुली हाइबा कैंपेन असी अखोइना फेब्रुअरी तांग 19 फाउबा चथाजगनी हाइरिबा कैंपेन मनुंगसिदा अखोइना अखोइगी के हाइतारे मिपुम तिंगना कोइ खंगमिन्नरगा न्यूमोनिया हाइबसे करिनो हाइबदु खंगमिन्नरगा अदेगी न्यूमोनिया से कमाइना अखोइना ngakthokani अदेगिदि कमाइना न्यूमोनिया सिना नारगदि अखोइना करि तौगनी कमाइना खंगनी काना हाइबसे खंगजनमिन्नरगा अदेगिदि अखोइगी लेकाइदा लैबिरिबा अखोइ लेकाइ लेकाइ बुकोनबिरिबा हाइतारेको आसासिंग तानाबिरगा अदेगिदि अखोइगी एएनएम सिंग तानाबिरगा अदेगी अखोइना मनाना हेल्थ फैसिलिटी सिंग को अदैदुदा चटपिरगा अंगांग सिंगसे हाइदि
nadanabsu akhoi vaccine haitare ko vaccine se matam chana kapthok piba adigi di amok naragasu hairiba facility sing se chatpiraga matam chana treatment lobi hoba asina chingba se ngamnabagi damakta khoina haidi campaign si manungja khoina pijariba akhoi kaino singse Saans hante Saans ki maram da khoina pneumonia gi matang da khoina haijari base sigi singse pulap khangmin naraga akhoina ngasai gi 0 to 5 years ki manung da leiriba angang singsida khoina pneumonia na naba sidagi ngakthok minaba adigi di amok pneumonia na maram oiraga akhoi gi kudong thibagi changse leitabagi changse su yam wangbani na sigi singse su ngakthok minaba ko simyam cha khoina khangjan minaraga pulap punna khoi haidi hotna minasi haiba ai wahi khara se thamjage Doctor ki mamal yamna matam khara kai thok piraga ase khoi sans campaign sigi matang da kanaro wafam khara thambi bagi damakta doctor bu hana thagachari ngasi gi damakta di matang swai da talk show asi loishinjare mayambu amuka hana khurumjari